ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯖꯔꯛꯄ ꯋꯥꯔꯤꯗ ꯅꯣꯡꯃꯇꯗꯤ ꯅꯣꯛꯆꯒꯦ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯅꯣꯡꯃꯇꯗꯤ ꯅꯣꯛꯆꯒꯦ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ꯫ ꯔꯣꯁꯟꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯔꯣꯁꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯔꯣꯁꯟꯗ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯄ ꯇꯝꯊꯣꯛꯄ ꯏꯀꯥꯏꯕꯅ ꯃꯈꯣꯏꯅ ꯐꯖꯅ ꯈꯨꯝꯂꯦ꯫ ꯃꯔꯨꯞ, ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯪꯅ ꯈꯣꯏꯗꯥꯖꯕ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯍꯦꯛꯇꯃꯛ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯃꯥꯒꯤꯗꯤ ꯈꯪꯅꯖꯕ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯃꯥꯒꯤꯁꯦ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯈꯔ ꯇꯧꯔꯦ꯫ ꯅꯠꯇꯦꯅꯦ, ꯅꯪ ꯑꯇꯣꯞꯄ ꯃꯥ ꯅꯠꯇꯕ ꯅꯪꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯥꯅꯦ? ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯃꯥꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯔꯣꯁꯟꯗꯤ ꯅꯨꯄꯤꯁꯨ ꯄꯥꯛꯅ ꯀꯣꯏꯔꯛꯇꯕ, ꯍꯥꯟꯅ ꯊꯥꯁꯅ ꯀꯥꯏꯅꯈꯤꯕꯗꯒꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯀꯥꯎꯔꯒ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯃꯨꯛ ꯃꯍꯥꯛꯅ ꯑꯁꯤꯃ ꯄꯥꯝꯃꯤ, ꯑꯁꯤꯃ ꯅꯨꯡꯁꯤꯖꯩ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯍꯟꯕꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯨꯄꯤꯗꯨꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯔꯣꯁꯟ ꯑꯗꯣ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯣꯁꯟꯅ ꯇꯞꯅ ꯑꯃ ꯈꯨꯝꯂꯛꯑꯦ꯫ ꯏꯇꯥꯎ, ꯇꯁꯦꯡꯅ ꯃꯥꯕꯨ ꯍꯥꯏꯔꯛꯄ꯭ꯔꯥꯅꯦ? ꯃꯥꯒꯤ ꯑꯇꯣꯞꯄ ꯈꯪꯅꯕ ꯅꯨꯄꯥꯕꯨ ꯂꯩꯕ꯭ꯔꯥꯅꯦ? ꯑꯩ ꯗꯨꯀꯥꯟ ꯐꯝꯕꯤ ꯏꯇꯩꯃꯁꯤꯗ ꯑꯩ ꯐꯖꯅ ꯍꯥꯏꯖꯒꯦ, ꯑꯗꯨꯒ ꯑꯩ ꯃꯥꯒ ꯈꯪꯅꯖꯒꯦ꯫ ꯑꯩꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄꯁꯨ ꯄꯥꯝꯖꯗꯦ꯫ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯃꯥꯕꯨ ꯌꯥꯍꯟꯕꯤꯌꯨ, ꯃꯍꯥꯛ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯔꯣꯏ꯫ ꯑꯁꯨꯝꯅ ꯔꯣꯁꯟꯅꯁꯨ ꯈꯨꯝꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯗꯨꯀꯥꯟ ꯐꯝꯕꯤ ꯏꯇꯩꯃꯗꯨꯅꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯅꯤꯅ ꯃꯈꯣꯏꯁꯨ ꯋꯥ ꯐꯅ ꯀꯟꯅ ꯂꯣꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯔꯣꯁꯟꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯇꯣꯏꯅ ꯉꯥꯡꯖꯕ, ꯏꯇꯩꯃꯗꯨꯗ ꯑꯩꯈꯣꯏ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ, ꯑꯩ ꯃꯥꯒ ꯈꯪꯅꯕ ꯄꯥꯝꯃꯤ, ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯔꯣꯁꯟꯅ ꯇꯣꯏꯅ ꯍꯥꯏꯕꯗꯒꯤ ꯔꯣꯁꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯗꯨꯀꯥꯟ ꯐꯝꯕꯤ ꯏꯇꯩꯃꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕ ꯃꯇꯝꯗ ꯔꯣꯁꯟꯅ ꯐꯖꯅ ꯍꯥꯏꯖꯔꯦ꯫ ꯏꯇꯩꯃ, ꯑꯩꯗꯤ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯀꯣꯏꯔꯛꯇꯦ꯫ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯅꯨꯄꯤ ꯑꯃ ꯈꯪꯅꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨꯅꯁꯨ ꯑꯩꯕꯨ ꯃꯤꯔꯥꯏꯔꯦ꯫ ꯑꯗꯨꯅ ꯌꯥꯅꯕ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯍꯥꯛ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ꯫ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯔꯣꯁꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯑꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯇꯧ ꯑꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯐꯖꯅ ꯑꯃꯨꯛꯀ ꯍꯥꯏꯔꯒ ꯌꯦꯡꯒꯦ꯫ ꯃꯍꯥꯛ ꯅꯨꯄꯥꯗꯤ ꯀꯣꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯑꯁꯦꯡꯕ ꯈꯪꯗꯦ꯫ ꯑꯩ ꯃꯥꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯋꯥꯔꯤ ꯑꯃꯨꯛꯇꯒ ꯁꯥꯔꯒ ꯌꯦꯡꯒꯦ, ꯑꯩꯅꯁꯨ ꯐꯖꯅ ꯍꯥꯏꯕꯤꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯋꯥ ꯀꯌꯥ ꯑꯃ ꯂꯣꯠꯂꯒ ꯔꯣꯁꯟꯗ ꯐꯖꯅ ꯈꯨꯝꯃꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯈꯤꯗꯕꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯑꯗꯨꯗꯤ ꯃꯧ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯔꯣꯁꯟꯅ ꯄꯥꯝꯖꯔꯤꯕ, ꯃꯥꯅ ꯉꯥꯎꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯨꯔꯅꯤꯃꯥ ꯀꯧꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯔꯣꯁꯟ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯣ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯔꯅꯤꯃꯥ ꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯂꯨꯝꯖꯕ, ꯃꯥꯕꯨ ꯁꯪꯖꯕ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯗꯨꯀꯥꯟ ꯐꯝꯕꯤ ꯏꯇꯩꯃ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯗꯨꯀꯥꯟ ꯐꯝꯕꯤ ꯏꯇꯩꯃꯗꯨꯁꯨ ꯄꯥꯎ ꯀꯌꯥ ꯑꯃ ꯂꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯔꯣꯁꯟꯕꯨ ꯐꯖꯅ ꯊꯦꯝꯂꯒ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯔꯣꯁꯟꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯖꯕꯅ, ꯃꯥꯕꯨ ꯉꯥꯎꯖꯕꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯛꯄꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯔꯣꯁꯟꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯑꯃ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝꯗ ꯃꯍꯥꯛꯅ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯑꯗꯣ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅꯤꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯕꯗꯣ ꯔꯣꯁꯟꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯇꯥꯈꯤ꯫ ꯃꯍꯥꯛ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒꯗꯤ ꯆꯪꯈꯤꯗꯦ꯫ ꯊꯣꯡꯖꯤꯟ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯂꯨꯝꯂꯒ ꯇꯥꯕꯅꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯔꯝꯗꯅꯤ꯫ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ, ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯔꯣꯁꯟꯁꯨ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯑꯅꯤ꯫ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ, ꯌꯥꯁꯨ ꯌꯥꯔꯔꯣꯏꯗꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯥꯅ ꯁꯨꯝ ꯉꯥꯎꯔꯒ ꯂꯩꯔꯦ꯫ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯑꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯉꯣꯟꯗ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯁꯤꯔꯥ? ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯦ꯫ ꯉꯥꯏꯈꯣ, ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯍꯥꯏꯒꯅꯤ? ꯃꯉꯣꯟꯗ ꯅꯨꯄꯤꯗꯨꯅ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯅ
ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯣ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯇꯝꯒꯅꯤ? ꯇꯝꯕ ꯌꯥꯔꯣꯏꯗꯕ ꯄꯥꯎꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯔꯨꯞ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯕꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯩꯅꯣ? ꯍꯌꯦꯡ ꯂꯩꯃꯤꯟꯅꯒꯗꯕꯗꯤ ꯔꯣꯁꯟꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯍꯦꯜꯂꯒꯅ ꯇꯣꯉꯥꯟ ꯀꯣꯛ ꯆꯥꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯤꯗꯕꯨ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯔꯨꯞ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯦ, ꯑꯗꯨ ꯌꯥꯔꯣꯏ ꯏꯇꯥꯎ꯫ ꯔꯣꯁꯟꯁꯦ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯇꯕꯅꯦ, ꯌꯥꯝꯅꯁꯨ ꯄꯥꯡꯗꯕꯅꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯁꯦꯝꯂꯒ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯆꯣꯞꯅꯕꯅꯦ꯫ ꯔꯣꯁꯟꯒꯤ ꯃꯇꯧ ꯑꯁꯤꯒ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯁꯦꯝꯕ ꯀꯤꯔꯤꯕꯅꯦ꯫ ꯃꯥꯒꯤ ꯃꯄꯥꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯈꯪ ꯁꯥꯔꯒ ꯉꯥꯎꯔꯒ ꯂꯩꯔꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯔꯣꯁꯟꯗꯣ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯉꯝꯗꯕꯅꯦ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯃ ꯂꯩꯔꯤꯕꯗꯨꯁꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯊꯧꯕ ꯐꯪꯗꯦ꯫ ꯃꯥꯒꯤ ꯃꯄꯥꯗꯨꯅ ꯄꯥꯈꯪ ꯐꯥꯈ꯭ꯔꯕꯅꯤꯅ ꯃꯄꯥꯗꯨꯅ ꯑꯁꯨꯝ ꯄꯨꯔꯤꯕꯅꯦ꯫ ꯈꯪꯗꯦꯗ, ꯔꯣꯁꯟꯁꯨ ꯌꯥꯝꯅ ꯄꯥꯡꯗꯦ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯈꯔꯗꯤ ꯍꯦꯜꯂꯕꯅꯦ꯫ ꯊꯥꯁꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯝꯕꯗꯣ ꯑꯗꯨ ꯀꯥꯏꯅꯈꯤꯕꯗꯨꯁꯨ ꯌꯦꯡꯉꯨ, ꯑꯇꯩ ꯃꯔꯝ ꯑꯃꯠꯇꯒꯤ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯋꯥꯊꯣꯛꯇꯒꯤꯅꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯔꯣꯁꯟꯅꯒ ꯈꯔ ꯄꯥꯡꯗꯕꯅꯦ꯫ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯗꯤ ꯈꯪꯍꯟꯒꯗꯕꯅꯦ꯫ ꯃꯆꯥꯕꯨ ꯄꯣꯛꯂꯒ ꯑꯗꯨ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ, ꯃꯆꯥꯕꯨ ꯅꯩꯕ ꯃꯥꯗꯤ ꯆꯞ ꯆꯥꯅ ꯑꯣꯠꯀꯗꯕꯅꯦ, ꯂꯥꯛꯅꯒꯗꯕꯅꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯔꯣꯁꯟꯅ ꯊꯣꯡꯖꯤꯟ ꯃꯔꯨꯝ ꯑꯗꯨꯗ ꯂꯩꯔꯒ ꯂꯣꯏꯅ ꯇꯥꯔꯝꯃꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯊꯣꯡꯖꯤꯟ ꯃꯄꯥꯜ ꯑꯗꯨꯗ ꯍꯤꯛꯅ ꯀꯞꯂꯒ ꯂꯩꯔꯝꯃꯦ꯫ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯔꯝꯃꯦ, ꯉꯥꯏꯈꯣꯅꯦ, ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯔꯣꯁꯟꯗ ꯄꯨꯔꯅꯤꯃꯥꯅ ꯌꯥꯗ꯭ꯔꯤꯕꯗꯣ ꯅꯍꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤ ꯏꯇꯩꯃꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯃꯄꯥꯗꯣ ꯑꯗꯨꯋꯥꯏꯗꯒꯤꯁꯨ ꯃꯧ ꯅꯍꯥ ꯑꯃ ꯀꯣꯏ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯗꯕ ꯃꯥꯜꯂꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯄꯥꯈꯪ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯋꯥꯏ, ꯑꯗꯨꯒ ꯃꯇꯨ ꯃꯆꯥ ꯂꯩꯔꯤꯕ ꯃꯈꯣꯏꯗꯤ ꯅꯨꯄꯤ ꯌꯥꯝꯅ ꯐꯪꯂꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯑꯁꯦ ꯌꯥꯝꯅ ꯀꯜꯂꯛꯆꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯣ ꯀꯟꯅ ꯅꯣꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯔꯣꯁꯟꯗꯣ ꯋꯥꯔꯤ ꯀꯌꯥ ꯑꯗꯨ ꯇꯥꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯌꯨꯝꯗ ꯄꯔꯞ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯈꯤ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ? ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯁꯤꯅ ꯃꯤꯒꯤ ꯋꯥꯔꯤ ꯅꯐꯝ ꯑꯣꯏꯔꯕ? ꯑꯁꯤꯗꯕꯨ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯅꯣ? ꯑꯩꯁꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕꯅꯦ꯫ ꯑꯩ ꯃꯌꯥꯝ ꯃꯥꯡ ꯑꯁꯤꯗ, ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛ ꯑꯁꯤꯗ ꯍꯤꯡꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯔꯣꯁꯟ ꯑꯗꯣ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯕ꯭ꯂꯦꯠ ꯑꯃ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯁꯤꯡ ꯈꯪꯗꯅ ꯂꯦꯜꯂꯤ꯫ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯐꯥꯎꯔꯕꯁꯨ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯗꯥꯛꯐꯝ ꯇꯥꯅꯕ ꯃꯥꯒꯤ ꯃꯥꯏ ꯑꯗꯨꯗ ꯃꯁꯤꯡ ꯈꯪꯗꯅ ꯂꯦꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯣꯁꯟꯗꯣ ꯏ ꯌꯥꯝꯅ ꯊꯣꯛꯈꯤꯕꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯂꯩꯃꯥꯊꯛꯇ ꯋꯥꯟꯊꯔꯒ ꯇꯥꯈꯤ꯫ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯀꯥꯗ ꯂꯩꯔꯝꯕꯗꯒꯤ ꯇꯥꯔꯦ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯤꯟꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯑꯗꯨꯗꯤ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯅꯝꯈꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯏꯟꯕ ꯆꯠꯇ꯭ꯔꯦ꯫ ꯊꯪꯅꯕ ꯑꯗꯨꯋꯥꯏꯗꯒꯤ ꯃꯤ ꯑꯃꯅꯤ ꯀꯧꯔꯒ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯅꯝꯈꯥꯏꯍꯜꯂꯦ꯫ ꯊꯣꯡ ꯅꯝꯈꯥꯏꯕ ꯃꯇꯝꯗꯗꯤ ꯔꯣꯁꯟ ꯑꯗꯣ ꯃꯃꯥꯏ ꯑꯗꯨ ꯏꯈꯦꯡꯅ ꯄꯤꯛ ꯊꯜꯂꯒ ꯂꯩꯃꯥꯏꯊꯛꯇ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯆꯦꯟꯁꯤꯜꯂꯒ ꯀꯣꯟꯈꯠꯂꯦ꯫ ꯑꯗꯨꯒ ꯈꯨꯗꯛꯇ ꯃꯆꯥꯅꯨꯄꯥꯕꯨ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯦ꯫ ꯗꯣꯛꯇꯔ ꯌꯧꯔꯦ꯫ ꯗꯣꯛꯇꯔꯅ ꯃꯍꯥꯛꯄꯨ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯤꯔꯦ꯫ ꯔꯣꯁꯟꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯟꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨ ꯗꯣꯛꯇꯔꯅ ꯀꯧꯁꯤꯜꯂꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯦ꯫ ꯑꯉꯥꯡ ꯑꯁꯦ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ, ꯑꯗꯨꯅ ꯃꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯣ꯫ ꯀꯩꯁꯨ ꯅꯠꯇꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯃꯥꯜꯂꯦ꯫ ꯌꯨꯝꯗꯗꯤ ꯈꯟꯅ ꯆꯩꯅꯕꯗꯤ ꯌꯥꯎꯕ꯭ꯔꯥ? ꯃꯃꯥꯅ ꯑꯃ ꯈꯨꯝꯃꯦ, ꯍꯟꯗꯛꯇꯤ ꯌꯨꯝꯗ ꯈꯟꯅ ꯆꯩꯅꯕꯗꯤ ꯀꯩꯁꯨꯝ ꯌꯥꯎꯗꯦ꯫ ꯗꯣꯛꯇꯔꯅ ꯑꯃ ꯍꯥꯏꯔꯛꯏ, ꯑꯣ, ꯑꯗꯨꯗꯤ ꯃꯥꯁꯦ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯕꯁꯤꯡꯒꯤ ꯍꯧꯅꯕꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯔ ꯊꯣꯛꯂꯝꯕ ꯇꯥꯔꯦ꯫ ꯑꯦꯅꯤꯋꯦ, ꯑꯁꯤꯅ ꯑꯁꯤ ꯑꯣꯏꯔꯁꯅꯨ, ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯅꯈꯣꯏꯅ ꯐꯖꯅ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ, ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯅꯈꯣꯏꯅ ꯐꯖꯅ ꯈꯪꯗꯣꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔꯅꯁꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯝꯃꯦ꯫ ꯍꯧꯖꯤꯛꯇꯤ ꯔꯣꯁꯟꯗꯣ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯤꯡꯕ ꯊꯨꯡꯈꯤꯗꯕ, ꯏꯀꯥꯏꯈꯤꯕ ꯀꯌꯥ ꯑꯗꯨꯅꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯈꯤ꯫ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯍꯥꯛ ꯑꯁꯦ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯑꯁꯨꯝ ꯈꯜꯂꯒ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ
ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯤꯟꯕꯗꯒꯤ ꯉꯁꯤꯗꯤ ꯔꯣꯁꯟ ꯋꯥꯈꯜ ꯈꯔ ꯆꯣꯏꯕ ꯍꯧꯔꯛꯏ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯕꯅꯤꯅ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯣ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯅꯣꯡꯃꯁꯨ ꯃꯃꯥꯅ ꯆꯥꯛ ꯆꯥꯁꯤꯜꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯔꯣꯁꯟ ꯆꯥꯛ ꯆꯥꯕ ꯄꯔꯞ ꯆꯪꯉꯤ ꯑꯗꯨꯒ ꯃꯍꯥꯛ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯒ ꯆꯥꯛ ꯆꯥꯕꯗꯨꯅ ꯆꯥꯛ ꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯈꯨꯠ ꯍꯥꯝꯃꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯃꯆꯤ ꯑꯃꯗ ꯔꯣꯁꯟ ꯑꯗꯣ ꯀꯟꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯃꯃꯥꯗꯨꯁꯨ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯔꯣꯁꯟ ꯑꯗꯣ ꯌꯥꯝꯅ ꯋꯥꯏꯌꯦ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯐꯖꯅ ꯊꯦꯝꯂꯒ ꯄꯨꯁꯤꯜꯂꯛꯏ ꯏꯕꯨꯡꯉꯣ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯅꯪ ꯃꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯇꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯃꯥ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛꯀ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯃꯥ ꯑꯗꯣ ꯌꯥꯝꯅ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯄꯥ ꯑꯗꯣ ꯍꯜꯂꯛꯇ꯭ꯔꯤ ꯃꯃꯥꯗꯤ ꯊꯋꯥꯏ ꯋꯥꯖꯕꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯒ ꯏꯕꯨꯡꯉꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯤꯕ ꯁꯦ ꯐꯖꯅ ꯇꯨꯝꯃꯨ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯟꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯀꯣꯛꯁꯨ ꯌꯥꯝꯅ ꯉꯥꯎꯏ ꯑꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯔꯣꯁꯟ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯀꯟꯅ ꯀꯞꯂꯛꯏ ꯃꯃꯥ ꯑꯗꯣ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯆꯥꯕꯨ ꯐꯖꯅ ꯊꯦꯝꯃꯤ ꯁꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯐꯖꯅ ꯇꯨꯝꯃꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯇꯨꯝꯍꯜꯂꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯅꯣꯡꯃꯒꯤ ꯔꯣꯁꯟꯗꯣ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯑꯣꯏꯔꯛꯏ ꯋꯥꯈꯜ ꯑꯗꯨꯝ ꯆꯣꯏꯔꯛꯏ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯕ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯟꯕꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯉꯥꯎꯆꯠꯅꯔꯛꯂꯦ ꯃꯥꯅ ꯄꯥꯏꯔꯝꯕ ꯄꯣꯠ ꯀꯥꯎꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯑꯩ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯑꯩꯅ ꯐꯤꯔꯣꯜ ꯁꯦꯠꯂꯤꯕꯁꯤꯅ ꯀꯔꯤ ꯐꯤꯔꯣꯜꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯂꯛꯇ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯀꯥꯟꯕꯗꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯗꯨꯒ ꯃꯆꯤ ꯑꯃꯗ ꯑꯃꯨꯛ ꯐꯝ ꯃꯆꯤ ꯑꯃꯗ ꯑꯃꯨꯛ ꯐꯝ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯋꯥꯁꯨ ꯉꯥꯡꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯃꯃꯥꯗꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯆꯥꯅꯨꯄꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯖꯩ ꯃꯄꯥꯗ ꯐꯖꯅ ꯇꯝꯃꯤ ꯃꯄꯥ ꯑꯗꯨꯗꯤ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯊꯧꯋꯥ ꯁꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯆꯣꯏꯔꯛꯄ ꯃꯤꯒ ꯃꯤꯃꯥꯟꯅꯔꯛꯇꯕ ꯑꯗꯨꯗꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥꯕꯨ ꯗꯣꯛꯇꯔꯗ ꯄꯨꯗꯨꯅ ꯌꯦꯡꯂꯦ ꯗꯣꯛꯇꯔꯅꯁꯨ ꯐꯖꯅ ꯍꯥꯏꯔꯦ ꯑꯉꯥꯡꯁꯦ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯦ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯒꯨꯂꯤ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤꯗꯃꯛ ꯄꯤꯔꯛꯏ ꯑꯗꯨꯕꯨ ꯔꯣꯁꯟ ꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯐꯖꯅ ꯁꯦꯟꯅꯔꯗꯨꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯀꯌా ꯑꯃ ꯄꯤꯖꯔꯕꯁꯨ ꯔꯣꯁꯟꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤ ꯍꯥꯟꯅꯅꯤ ꯑꯗꯨꯝ ꯉꯥꯎꯆꯠꯅꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯅꯨꯡꯁꯤꯕꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯗꯤ ꯇꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯤ ꯌꯥꯝꯅ ꯐꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯥꯕꯨ ꯍꯦꯛ ꯉꯥꯎꯍꯟꯕꯤꯔꯦ ꯑꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯔꯣꯁꯟꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅꯁꯨ ꯔꯣꯁꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯔꯣꯁꯟꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯔꯣꯁꯟꯗꯤ ꯄꯦꯟꯈꯤꯗꯕ ꯅꯤꯡꯕ ꯊꯨꯡꯈꯤꯗꯕ ꯏꯀꯥꯏꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯟꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯔꯣꯁꯟ ꯑꯣꯏꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯔꯣꯁꯟꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗꯗꯤ ꯔꯣꯁꯟ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯗꯦ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯈꯤꯕ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯇꯠꯇꯅ ꯈꯜꯂꯨꯕ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯆꯣꯏꯔꯛꯄꯅꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯉꯥꯎꯗꯦ ꯑꯃꯨꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯒꯨꯝ ꯇꯧꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯉꯥꯎꯕꯒꯨꯝ ꯇꯧꯏ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯥ ꯃꯇꯣꯝꯇ ꯑꯣꯏꯕꯅꯤꯅ ꯀꯟꯅ ꯀꯞꯄꯤ ꯃꯄꯥꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯉꯥꯎꯔꯛꯂꯕ ꯋꯥꯈꯜ ꯆꯣꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯩ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯋꯥꯈꯜ ꯇꯧꯕꯤꯔꯛꯎ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ